ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯥꯄꯟ ꯀꯥꯕꯤ ꯅꯨꯖꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯑꯄꯤꯛꯄꯤ KH꯫ ꯃꯃꯥꯡꯉꯩ ꯃꯇꯝꯅꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯄꯩꯁꯥ ꯄꯥꯏꯕꯗ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯏꯃꯨꯡꯅꯤ ꯏꯕꯣꯍꯜ꯫ ꯏꯕꯣꯍꯜꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯅꯨꯖꯥ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯍꯜꯒꯤ ꯂꯣꯏꯅꯕꯤ ꯊꯥꯕ ꯅꯥꯄꯟ ꯌꯥꯝꯅ ꯀꯥꯕ ꯑꯆꯥꯎꯔꯝ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯅꯨꯖꯥꯁꯨ ꯅꯥꯄꯟ ꯌꯥꯝꯅ ꯀꯥꯖꯔꯝꯃꯤ꯫ ꯅꯨꯖꯥꯒꯤ ꯃꯕꯨꯡ ꯑꯍꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏꯔꯕꯗꯤ ꯁꯤꯕ ꯆꯪꯕ ꯈꯪꯗꯕ ꯃꯈꯩ ꯃꯆꯟꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯨꯖꯥ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯑꯝꯃꯤ꯫ ꯈꯨꯟꯒꯤ ꯅꯍꯥ ꯑꯍꯟ ꯈꯥꯛꯇꯅ ꯅꯨꯖꯥꯗ ꯂꯣꯏꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡ ꯑꯗꯨ ꯀꯨꯏꯅ ꯁꯥꯡꯅ ꯌꯦꯡꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯐꯠ ꯐꯠ ꯃꯃꯥꯏꯁꯤꯡ ꯑꯗꯨ ꯂꯩꯊꯣꯛꯅꯈꯤ꯫ ꯃꯔꯝꯗꯤ ꯅꯨꯖꯥ ꯑꯁꯤ ꯃꯕꯨꯡ ꯑꯍꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ꯫ ꯈꯨꯜ ꯑꯁꯤꯗ ꯄꯩꯁꯥ ꯄꯥꯏꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯁꯤꯅꯁꯨ ꯅꯥꯄꯟ ꯌꯥꯝꯅ ꯀꯥꯖꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯃꯤ ꯑꯃꯠꯇꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯤ ꯑꯗꯨ ꯃꯕꯨꯡ ꯑꯍꯨꯝ ꯑꯗꯨꯅ ꯃꯔꯝ ꯆꯥꯗ ꯑꯗꯨꯃꯛ ꯐꯨꯕꯤꯔꯝꯃꯤ꯫ ꯈꯨꯟꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅꯁꯨ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯁꯥꯎꯕꯗꯤ ꯑꯃꯨꯛ ꯇꯣꯏꯅ ꯂꯣꯏꯔꯕꯅꯤ꯫ ꯅꯨꯖꯥꯅ ꯍꯥꯏ, ꯄꯨꯈ꯭ꯔꯤꯁꯤꯗꯅꯦ ꯉꯥꯏꯍꯥꯛꯇ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯑꯁꯤꯗ ꯌꯦꯡꯉꯨꯅꯦ ꯌꯦꯡꯂꯤꯕ ꯃꯌꯥꯝ ꯑꯁꯦ꯫ ꯇꯥꯆꯧꯒ ꯇꯌꯥꯏꯒ ꯇꯥꯇꯣꯟꯒꯗꯅꯦ ꯍꯥꯏꯗꯣꯛꯑꯒ ꯐꯨꯍꯟꯅꯤꯁꯦ꯫ ꯃꯆꯤꯜ ꯑꯗꯨ ꯄꯩꯊꯣꯛꯂꯒ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯏ꯫ ꯅꯨꯖꯥ ꯅꯥꯄꯗ ꯅꯥꯆꯣꯝ ꯑꯃꯁꯨ ꯆꯤꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯅꯥꯆꯣꯝ ꯆꯤꯟꯕ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ꯫ ꯅꯨꯖꯥꯗꯨ ꯑꯣꯏꯗ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝ ꯑꯃ ꯆꯤꯟ, ꯂꯦꯡꯖꯨꯝꯗ ꯐꯤ ꯑꯃ ꯌꯥꯟ, ꯅꯤꯡꯗꯨ ꯌꯩꯅ ꯆꯣꯏꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯅ ꯍꯨꯝꯅ ꯆꯠꯂꯤ꯫ ꯀꯣꯏꯔꯥꯎꯅꯕꯤ ꯃꯃꯤꯠꯇꯨꯅ ꯑꯀꯣꯏꯕ ꯑꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ꯫ ꯑꯎꯕꯁꯤꯡꯗꯤ ꯅꯨꯖꯥꯗ ꯃꯤꯌꯦꯡꯐꯝ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯀꯤꯕꯁꯨ ꯐꯥꯎꯔꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯊꯣꯡꯒꯥꯟꯗ ꯃꯕꯨꯡ ꯑꯍꯨꯝ ꯑꯗꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯃꯆꯟꯅꯨꯄꯤꯅ ꯂꯥꯛꯏꯕ ꯑꯗꯨ ꯌꯦꯡꯉꯤ꯫ ꯅꯨꯖꯥ ꯃꯕꯨꯡ ꯑꯍꯨꯝ ꯑꯗꯨꯕꯨ ꯎꯕꯗ ꯀꯦꯠꯁꯤꯟꯅꯗꯨꯅ ꯃꯔꯩꯒ ꯑꯗꯨ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ, ꯇꯥꯆꯧ, ꯇꯌꯥꯏ, ꯇꯥꯇꯣꯟ, ꯅꯣꯏ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯧꯔꯒ ꯃꯕꯨꯡ ꯑꯍꯨꯝ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯅꯨꯖꯥꯒꯤ ꯃꯕꯨꯡ ꯌꯥꯏꯃꯅ ꯍꯥꯏ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯏꯁꯤꯡ ꯁꯣꯛ ꯍꯥꯏꯒꯦ? ꯅꯠꯇꯦ, ꯅꯅꯝꯃ ꯑꯍꯨꯝ ꯂꯩꯔꯤꯕ ꯑꯁꯦ ꯃꯈꯣꯏꯗ ꯁꯣꯛꯍꯟꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ? ꯅꯪꯅ ꯀꯩꯒꯤꯅꯣ ꯏꯁꯤꯡ ꯁꯣꯛꯂꯤꯗꯤ? ꯇꯌꯥꯏ, ꯏꯅꯝꯃ ꯍꯣꯏꯗ ꯇꯥꯏꯅꯒꯅꯣ꯫ ꯑꯩꯅ ꯁꯨꯝ ꯌꯨꯝꯗ ꯂꯩꯁꯤꯟꯕꯗꯣ ꯇꯟꯗꯅ ꯏꯁꯤꯡꯗꯣ ꯑꯣꯏꯅ ꯁꯣꯛꯄ ꯊꯣꯛꯂꯨꯕꯅꯤ꯫ ꯑꯆꯧꯕꯅ, ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯪ ꯅꯇꯣꯝꯇ ꯆꯠꯊꯣꯛꯄꯗꯤ ꯌꯥꯗꯦ꯫ ꯍꯌꯦꯡꯈꯩꯗꯤꯅꯦ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯅꯅꯝꯃꯁꯤꯡꯗ ꯍꯧꯔꯒ ꯆꯠꯂꯣ꯫ ꯅꯕꯨꯡ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯗꯤ ꯅꯪꯅꯅꯦ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯏꯃꯥꯅꯁꯨ ꯕꯕꯥꯅꯁꯨ ꯂꯨꯅ ꯆꯥꯅ ꯇꯧꯖꯔꯤꯕꯅꯤ꯫ ꯍꯣꯏ ꯇꯥꯆꯧ, ꯑꯩ ꯍꯌꯦꯡꯈꯩꯗꯤ ꯇꯧꯖꯔꯔꯣꯏ꯫ ꯆꯠꯄ ꯇꯥꯔꯕꯁꯨ ꯏꯅꯝꯃꯁꯤꯡꯗ ꯍꯧꯔꯒ ꯆꯠꯂꯒꯦ꯫ ꯑꯇꯣꯝꯕꯅ, ꯀꯗꯥꯏ ꯏꯁꯤꯡꯗꯣ ꯑꯩ ꯄꯨꯔꯛꯑꯒꯦ, ꯉꯁꯥꯏꯗꯒꯤꯅꯦ ꯋꯥꯔꯝꯂꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯤꯡ ꯄꯨꯜ ꯑꯗꯨ ꯂꯧꯔꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯐꯝꯗꯨꯅ ꯅꯨꯕꯥ ꯃꯦꯠꯇꯨꯅ ꯆꯥꯅꯕ ꯀꯟꯅ ꯇꯧꯔꯝꯃꯤ꯫ ꯃꯕꯨꯡ ꯑꯍꯨꯝ ꯑꯗꯨꯅ ꯃꯆꯟꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏꯕ ꯑꯗꯨ ꯎꯕꯗ ꯃꯧ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯃꯤꯠ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯤ꯫ ꯃꯈꯣꯏ ꯃꯧ ꯑꯍꯨꯝ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯍꯥꯏꯅꯩ, ꯌꯦꯡꯉꯨꯅꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ, ꯃꯣꯏ ꯑꯍꯨꯝ ꯃꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯃꯤꯠ ꯅꯥꯈ꯭ꯔꯦꯗ ꯑꯩꯗꯤ꯫ ꯑꯗꯨꯅꯤꯁꯦ, ꯑꯃꯁꯤꯅꯅꯦ ꯄꯨꯟꯒꯁꯦ ꯅꯨꯄꯤꯗꯧꯅ ꯄꯨꯔꯒ ꯂꯥꯛꯏ꯫ ꯀꯩꯅꯨꯡꯒꯤꯅꯦ ꯏꯃꯨꯡꯁꯤꯗꯅꯦ ꯌꯨꯝ ꯄꯥꯜꯂꯧꯕꯅ ꯍꯥꯏꯗꯣ ꯍꯦꯛ ꯌꯧꯔꯦ꯫ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯃꯆꯟꯅꯨꯄꯤꯁꯦ ꯀꯩꯁꯨ ꯃꯥꯡꯂꯣꯏ ꯍꯥꯏꯕ, ꯀꯩꯁꯨ ꯁꯤꯔꯣꯏ ꯍꯥꯏꯕ ꯏꯁꯤꯡꯁꯤ ꯈꯛꯇꯪ ꯁꯣꯛꯄꯗ꯫ ꯍꯣ, ꯑꯩꯈꯣꯏꯅꯅꯦ ꯁꯣꯛꯄꯗꯗꯤꯅꯦ ꯅꯣꯡꯃꯇ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤ ꯈꯪꯗꯦ, ꯍꯦꯟꯅ ꯑꯗꯨꯝꯅꯦ ꯉꯥꯡꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯆꯦ, ꯀꯥꯟꯅꯗꯦ, ꯅꯅꯥꯎ ꯑꯩꯗꯤꯅꯦ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ꯫ ꯅꯣꯕꯥꯞꯀꯁꯦ ꯆꯥꯊꯣꯛꯑꯁꯦ, ꯑꯗꯨꯒꯅꯦ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯨꯁꯤ꯫ ꯃꯧ ꯌꯥꯏꯃꯒ ꯑꯍꯟꯒꯅ ꯑꯃꯨꯛ ꯍꯥꯏ, ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ, ꯑꯁꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛꯅꯦ ꯑꯣꯟꯁꯤꯜꯂꯛꯄ꯭ꯔꯥ ꯈꯪꯄꯣꯠꯇꯦ꯫ ꯑꯗꯨꯅꯤ ꯃꯆꯟ ꯁꯅꯥꯁꯦ ꯏꯁꯤꯡ ꯁꯣꯛꯍꯜꯂꯤ ꯀꯥꯏꯅꯒꯅꯦ ꯐꯨꯕꯤꯔꯛꯄ꯭ꯔꯥ ꯈꯪꯄꯣꯠꯇꯦ꯫ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯅꯠꯇꯦ, ꯏꯆꯟꯁꯦ ꯅꯥꯏꯇꯣꯝ ꯇꯥꯡꯅ ꯌꯥꯎꯖꯕ ꯑꯁꯤꯗ ꯀꯩꯒꯤꯅꯣ ꯏꯁꯤꯡ ꯁꯣꯛꯍꯜꯂꯤꯁꯦ? ꯑꯗꯨꯒ ꯅꯣꯏꯅ ꯁꯤꯗ ꯅꯣꯕꯥꯞꯀ ꯆꯥꯗꯅ ꯅꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ? ꯏꯆꯟꯁꯦ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯅꯤ, ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝꯅꯅꯦ ꯌꯦꯡꯂꯤꯕ ꯏꯆꯟꯅꯤ꯫ ꯀꯩꯒꯤꯅꯣ ꯏꯁꯤꯡ ꯁꯣꯛꯍꯜꯂꯤꯕꯁꯦ? ꯀꯥꯟꯗꯦ ꯇꯥꯆꯧ, ꯇꯌꯥꯏ, ꯅꯅꯥꯎꯗꯤꯅꯦ ꯃꯩꯌꯥꯡꯂꯦꯟ ꯑꯁꯤꯗ ꯍꯦꯛꯇ ꯁꯟꯊꯔꯒꯦ꯫
Nupi ahum adu kiwai khangboi phupu hauganarei aduga hai kaino tumba ngamena ne hekta nupi angang da ne phuba do hekta yabro tawnu atomba inause kaisu khangdabani ichana ne ising su I haiba yaimana mara khangdabaso nangdi khangliba natro ha asi hairaga liseiduna mau yaimagi nam aduda duplaun hekta putharai ayo ma kaino ta yai ngamena hekta phuba sibu hongnabro ayo isire mau yai ma phukiba aduda mau atonbiga ahanga adudi kiru magi nupada yenglei tanja aduda nujadu changlei kaino tajo tayai tatwa inamasinda phuriba duba kaigino ba aine ising sopa chatlaga inama hoida phuriba sibo kaigino haiba moidi kemda khangdabani aina tumina chatpane khanglasu aidi adum chatkani yumdasu kanasu tinadana leibado talaktana sumthoklubani ising sidi inama ahumna ngarang loina sokduna loirabani machan adumna hairakpa aduda mabung ahum adu hoi maiga hairamdabi magi kada changki nujana makhatarei inama lao nobabse haudo male charge lao mau ahum adu ihai hainingdana phamtharei mau yai madi machindu pomthoklaga mamittu paithoklaga nujade yenglei chaina aduna amukasu manangal adu thektukli thokna chawkri yaima kaidorege yam nabro ise kadomdagi chantharakpali chainuba dubo aine nangan-gase yaudrabra khangde nabana loire nujadu nungaitana amu hairei inam yaima ai hidak taibigi mau yaima do kina yare toko taibinu ai amune lisai chabaga ngamjararoi ise ina noi chahawro ai nga hekta hipugi asi hairamlaga imungda changkri mau yaima hek changkhiba aduda mau ahanga atombiga aduso haibe yengnaraga atombina hairei nuja ina mohoide kayabu janingre se loisilemlage nangbu janinglibro nujadu nomi tawna yaranida haibu kayam jadoino asi hairaga makutu salhamlaga imungda changki mathangi numini sumang matondagi tharona laurei ai noi kana amata laitabro achoba yaima atomba noi bu loina sirabro hai mo noi su tadro aina kauribase imungdagi makhoi pumba adu hatu thoglei kaidorage ma kaidobu yaurage tharona awangine laimatona senpham khara laukhibani tha ma singyamni singlo haina hairubani ado haujik paisa leite singba ngamlaroi yamna ne tati ngangli kanade makhoidane iroi mayam ama leiriba do adudagi ahumdine nakhoi hum chatuna ne namduna pulu chalo mamana haiba adu induna chatki hek tawbaga ibohana khamlei hai ngaiko chatkinu ko soidana ne khanarak patare fajana hainaba yaba thabakni chango imungdane chango ai chatuna fajana haigese makhoigine machanupa ama yaujabado yamna sathibani nachanupa ahumase makhoigumba nate hai nakhoi ahumbo imungda changone kai amuk tawrige hai mau ahum nakhoi gi nupa singse pusingkro imungda changune tharona lauthalai ho karigi imungda changkhibano yaroi haisini aidine ngasigi numit asida aigi paisa ado sunglaw lawdaba sungya mak yadrabani machanupa ahum adu mamana haiba adu induna phat makhoi ahum do chatki ibohal hoi mai haiba nanghaude mau ahum adu so magi nupagi matung induna chatki aduga tharosu inki aduga nujaga ibohal ga so tabli makhoi su lagli somda leimatongi imungdana lan sari amuk toiba loire isegi bunga nang mapanda tholakpa yadeko tumina imungda adum layu haibani ise aikhoibo kana leite ipa leite haidana usitribani ai tawgi moise ngai ko haibani ise na haibase munna taw haibani ni nangba isega imaga nane phajana haigi yadraga nane nangbu ne kautholaki nang sida adum layuko thoinudu mamagi manakta amu lai sumang adu da loiri makhoi imungi mi ngakta ngairi kaino tharo aina haikibadi tha ahum nang pujage haina pukibani hauji tha ahum su phaji sida hoi mai haidabidane paisa hekta thaurare aiso paisa singdo hana thaurang tawraga thamhaudabagine nomani ni dang ngayu haibani asida nangna aibo tati nganglaklabanina saudana wahai amani henba asida nacha namo khomduna lakpiriba asibo
Lekai mayam mamang asida aibu yoliba haibaduro fajana ningthina hainaba yaba asida sal iroi oina laurani haina lakpiriba asibu kaino aduga amakaksu natana ahum lawgani hairiba asibu tharo nangi paisa duga aigi ne iroi amagi mamanbu yoramloida tharo du wa kumpham khangri aduna ngayakti tumin lei kona amu mina ngamkiba yadi khanduna mathong morom khangda hairei mana asum saduna hai munata iroi amana ne aigi senpham sing adugi lawgadoriba amana ne sendoigi maman aduga amana ne aibu ikaiba pibegi khangabra aina haise nangi paisa do suba sudaba maman henbe hendaba ai kemta khangde chauba yaima nakhoi hum kai tawre chalo iroi ase lakhuru chalo ngangna ba yara roi khanduna thoinuna mama da hairei ima napan kaman kre khula sida makhoina tawningbada tawre mase ai matik chaba sairak pirege asi hairaga manaw nupa bu kautholei Saurendo imunglomdagi phatholakli Saurengi phibam mutri aduda tharu amadi mamau ahum adudi kiba pui masang matawdi phajai iroi makol lairiba adomda phalhekta changlaktuna nupa ahum adubu damdam putharakli makhoi ahum adusu makul hanbaga ngamdi ayoyo chirine he ayoyo kanano ayo ma ai tumi layune phuriba adubu kanano imai chirine he taya kanano siba he nupa phuriba do chiba tarine Saurendo yaimada phurambadagi atomada amu osilai makhoi nupa ahum adusu saurena putharakli mataw aduda tharona aima mi halene he laimatwa nangbu nacha se khamune isa ahum se siba tari haiba nacha se hikjabra kaino khangdine nujaga ibo hangadu lakpaga mapa chanakri nujadi asigumba ase amukta uba koba natabanina kina mamit aduna saurenda yenglei khonjel adu nikna aigi ibung ahumse phure mana kaino tajo taya tato kaino noi ahumna khulhandana tumina leiridubo noida phur adi noisu nakuto hallo phu hogolo se saurendo khamdokpagi mahuta insille haiduna sauduna khangrau lokthali aduga yenglei he karino khamdokpagi mahuta insille banupe na kanano nangsu makutuna kinna thinge haiduna mamai adu lektholakpani Nujadu mapi ira senduna laiba adu ubada chaurina thangalamba makul adu tamna thadakri kirup na mabu yengliba adu ubada mabung ahum adu taduna lairiba aduda amu mamit aduna paina yenglaga se irose ama pukro nakhoi gi senpham adune singni tharogi manakda changchillaga tharona pairiba khaw macha adu phatlawraga paisa adu khara lawthui aduga chaurina hai masidine iroi sigi mamane kaisu henjina drabane chatkhro chalo nasa ahum singse Pogera, pongera tawraga chalo Tharodu chaurena lauthalakpa aduda kina macha sing aduda onsillaga hai hogalone mithibo ngakta noina ne kali na tawri sidine masigi nupa macha asigi mamangda ne pumloi hekloi hai mo noi bu karino kari yenglige noi gi nupa sing ase makusa maune chalune yumda mau sing adusu magi nupa sing aduga mayumda halakli lambidani nupe aise hinglibra siribra ayoyo aine chatpaga ngamjene nang boise amukta puraga pugera haiba hai mogyai ma haisu haibani nang amukta pone isa se chatpa ngamje as kaino deima ima he pobiro aisibu kaiwena ubige nasa nupani na samu de hena lumbase aina kamaina podorige adusu nupi aina tharodu tumina laikri Lekai miyoising aduso makhoida loina yengnarei maram khangdrabasu moina sokpa si ubada kalakpenarami mayum yaubaga makhoi puna mangonda phammi tharodi kapngang tawrakli paisa su pubiba lijai su sa paisa su amula hoba kayadano yemune aidine ai hairisini ko isa nupa ahum lai karin kanade mina ne loina phuraga thadolei as ima yareda masipumbaje imana natro Ibo haldu sawalai hai mama nangsu yare nacha singa sisune yare ko namai do ikai do lekai asida hainani se noina sopo uraga ha noibune ikai baga amata khangdobro pharini haujikti nanamdo poplakada asi hairam laga imungda sangki nujasu piri imungda sanglai kai jagena chatluino khangdeba lijai maru charaga oina lai aigi ibung ahumbo phugunu panang nungai ne aina ado
ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯀꯗꯥꯏꯗꯅꯣꯃ ꯐꯖꯕ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯅꯨꯖꯥꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯏꯔꯣꯏ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯀꯤꯅ ꯆꯪꯁꯤꯜꯂꯤ꯫ ꯎꯏ, ꯅꯪꯕꯨ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯑꯩꯗꯤ ꯅꯨꯖꯥ ꯀꯧꯏ꯫ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯔꯣꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯍꯩ, ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥ? ꯁꯤꯗ ꯂꯥꯎ, ꯑꯩ ꯋꯥ ꯍꯥꯏꯒꯦ ꯉꯁꯤꯗꯤ꯫ ꯅꯨꯖꯥꯗꯣ ꯀꯤꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯌꯦꯡꯍꯣꯏ, ꯅꯕꯨꯡꯁꯤꯡꯗꯤꯅꯦ ꯑꯣꯏꯔꯔꯣꯏ꯫ ꯅꯅꯝꯃꯁꯤꯡꯁꯨ ꯃꯥꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯁꯦꯕꯥ ꯇꯧꯈ꯭ꯔꯦ, ꯁꯣꯛꯂꯕꯅꯤꯅ꯫ ꯅꯪꯅꯅꯦ ꯉꯁꯤꯗꯤ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯅ ꯇꯧ꯫ ꯏꯁꯤꯡꯁꯦ ꯏꯃꯥꯅ ꯁꯣꯛꯂꯒꯅꯦ ꯂꯣꯏꯅ ꯊꯝꯂꯕꯅꯤ꯫ ꯏꯔꯣꯏꯁꯦ ꯏꯔꯨꯁꯤ꯫ ꯃꯣꯏꯒꯤꯅꯦ ꯑꯥꯗ ꯃꯤꯄꯠꯇꯁꯤꯡꯗꯨꯒꯅꯦ ꯂꯩꯔꯨꯕ ꯏꯔꯣꯏꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒ ꯑꯣꯏꯔꯕꯅꯤꯅꯅꯦ ꯏꯔꯨꯔꯁꯤ ꯂꯥꯎ꯫ ꯏꯔꯣꯏꯒꯤ ꯃꯅꯥꯛꯇ ꯑꯅꯤꯗꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯔꯣꯗꯨ ꯏꯔꯣꯏꯅ ꯍꯦꯛ ꯋꯥꯏꯒꯦ ꯇꯧꯔꯛꯄꯒ ꯊꯔꯣꯗꯨ ꯂꯥꯎꯔꯒ "ꯑꯣꯏꯃꯥ, ꯁꯤꯔꯦ! ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯃꯄꯨ ꯍꯦꯛ ꯂꯧꯔꯗꯅ!" ꯅꯨꯖꯥꯗꯣ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯛꯏ꯫ ꯊꯔꯣꯗꯨ ꯀꯤꯅ "ꯏꯕꯦꯝꯃ, ꯅꯪ ꯇꯧꯍꯧꯔꯣꯍꯦ! ꯏꯃꯥꯗꯤꯅꯦ ꯀꯌꯥ ꯏꯍꯩ ꯍꯩꯅꯗ꯭ꯔꯦ꯫ ꯁꯦ, ꯏꯃꯥꯅ ꯆꯪꯂꯦꯍꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯅꯨꯖꯥꯗꯣ ꯅꯣꯡꯃꯤ꯫ ꯏꯃꯥꯁꯤꯗꯤꯕꯀꯣ, ꯑꯗꯣ ꯏꯔꯣꯏ, ꯅꯪꯒꯤ ꯃꯤꯡ ꯑꯩꯅꯅꯦ ꯉꯥꯎꯕꯤꯑꯅ ꯊꯣꯜꯂꯕꯅꯤꯀꯣ꯫ ꯏꯕꯥꯅꯤ ꯉꯁꯤꯗꯒꯤ ꯇꯤꯟꯅꯔꯁꯦ꯫ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯋꯥꯏꯔꯛꯀꯅꯨꯀꯣ꯫ ꯅꯨꯖꯥꯒ ꯉꯥꯎꯕꯤꯒꯗꯨ ꯌꯥꯅꯔꯛꯂꯤ꯫ ꯅꯨꯖꯥꯅ ꯍꯥꯏꯔꯤ ꯃꯈꯩ ꯃꯔꯣꯟ ꯈꯪꯕꯒꯨꯝꯅ ꯌꯥꯔꯝꯃꯤ꯫ ꯅꯨꯖꯥꯅ ꯍꯩꯇ ꯏꯔꯨꯕꯤꯔꯝꯃꯤ꯫ ꯉꯥꯎꯕꯤ, ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯃꯄꯨꯗꯨꯒ ꯑꯩꯒ ꯀꯅꯥꯅ ꯍꯦꯟꯒꯦ ꯃꯁꯛ ꯐꯖꯕ? ꯀꯥꯟꯅꯗꯦ, ꯑꯩꯅꯦ ꯁꯠ ꯏꯔꯨꯕꯤꯔꯒꯦ, ꯑꯗꯨꯒ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯂꯨꯒꯦ꯫ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯃꯄꯥꯟ ꯊꯣꯛꯇꯕꯒꯤ ꯑꯣꯏꯔꯝꯅꯤ ꯈꯪꯗ꯭ꯔꯤꯁꯦ, ꯅꯣꯡꯃꯇ ꯎꯗꯦꯕ꯫ ꯑꯗꯣ ꯌꯦꯡꯉꯨꯅꯦ, ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯀꯔꯤ ꯃꯃꯤꯡꯕꯨ ꯀꯧꯕꯅꯣ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯥꯏꯕ꯫ ꯅꯨꯖꯥꯗꯣ ꯃꯇꯣꯝꯇ ꯄꯉꯥꯡꯗ ꯉꯥꯡꯂꯒ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯖꯥꯗꯣ ꯅꯤꯡꯊꯤꯅ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯃꯁꯝ ꯆꯣꯏꯅ ꯊꯥꯗꯔꯒ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯁꯥꯠꯂꯤꯕ ꯇꯈꯦꯜꯂꯩ ꯑꯗꯨ ꯍꯦꯛꯇꯨꯅ ꯅꯥꯄꯗ ꯆꯤꯟꯁꯤꯜꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯁꯨꯔ ꯇꯥꯕ ꯇꯥꯗꯕ ꯏꯁꯩ ꯉꯪꯂꯤ꯫ ꯂꯥ 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 ꯂꯥ. ꯑꯁ, ꯀꯅꯥꯝꯇ ꯂꯥꯛꯇꯦꯅꯦ꯫ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯂꯨꯒꯦ ꯍꯥꯏꯕꯕꯨ ꯏꯇꯣꯝꯇ ꯇꯟꯈ꯭ꯔꯦꯗ꯫ ꯅꯨꯖꯥꯅ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯊꯣꯏꯅꯨꯗꯤ ꯍꯦꯛ ꯎꯔꯨꯔꯤ꯫ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯦꯛꯇ ꯀꯧꯁꯤꯜꯂꯒꯦꯗ꯫ ꯃꯅꯥ ꯈꯔ ꯆꯪꯁꯤꯜꯂꯛꯄꯒ ꯏꯆꯦ ꯑꯝꯇ ꯉꯥꯏꯈꯣꯕ꯫ ꯊꯣꯏꯅꯨꯗꯨ ꯅꯨꯖꯥꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯉꯛꯅ "ꯀꯩ ꯍꯥꯏꯒꯦ ꯅꯪꯕꯣ?" "ꯏꯆꯦ, ꯑꯩ ꯅꯨꯖꯥ ꯉꯁꯥꯏ." "ꯑꯩ ꯈꯪꯉꯤ, ꯑꯗꯨꯅꯕꯨꯅꯤ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯁꯦ?" ꯅꯨꯖꯥꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯐꯠ ꯍꯥꯏꯔꯛꯄꯅꯤ ꯊꯣꯏꯅꯨꯅ꯫ ꯑꯗꯨꯅ ꯅꯨꯖꯥꯗꯨ ꯏꯀꯥꯏꯅ "ꯁꯨꯝ ꯀꯧꯕꯅꯤꯗ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯤ꯫ ꯅꯨꯖꯥꯗꯨ ꯑꯇꯩ ꯃꯤ ꯑꯣꯏꯔꯝꯂꯕꯗꯤ ꯑꯣꯟꯁꯤꯟꯅꯔꯒ ꯍꯦꯛꯇ ꯉꯥꯡꯅꯔꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨ ꯑꯣꯏꯔꯝꯕꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯤ꯫ ꯊꯣꯏꯅꯨꯁꯨ ꯈꯪꯉꯤ ꯅꯨꯖꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯕ ꯑꯁꯤ, ꯑꯗꯨꯕꯨ ꯉꯁꯤ ꯊꯣꯛꯈꯤꯕ ꯊꯔꯣꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯗꯒꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯈꯨꯝꯈꯤꯗꯕꯅꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯨꯖꯥꯒ ꯉꯥꯎꯕꯤꯒꯁꯨ ꯌꯥꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯇꯩ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡ ꯑꯃꯗꯤ ꯊꯔꯣꯒꯗꯤ ꯌꯥꯅꯗꯦ꯫ ꯑꯆꯧꯕꯅ ꯅꯣꯡꯃꯤ ꯍꯥꯏꯔꯛꯏ꯫ "ꯑꯩꯈꯣꯏ ꯏꯕꯦꯝꯃꯒ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯅꯈ꯭ꯔꯦ ꯏꯔꯣꯏ ꯑꯁꯤꯒ꯫ ꯑꯗꯨꯅꯤ, ꯑꯩꯈꯣꯏꯅ ꯁꯣꯛꯄꯗꯤ ꯌꯥꯗꯦ, ꯏꯕꯦꯝꯃꯅ ꯁꯣꯛꯄꯗꯤ ꯌꯥꯏ, ꯀꯩꯁꯨ ꯇꯧꯗꯦꯕ." ꯅꯨꯖꯥꯅ "ꯇꯥꯆꯣ, ꯇꯥꯇꯣꯟ, ꯏꯔꯣꯏ ꯍꯥꯏꯒꯅꯨ, ꯉꯥꯎꯕꯤ ꯍꯥꯏꯌꯨ꯫ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯉꯥꯎꯕꯤ ꯀꯧꯔꯕꯅꯦ ꯑꯩꯅ." "ꯏꯍꯦ, ꯅꯪ ꯇꯥꯆꯧꯅ ꯁꯣꯏꯕꯅꯤꯅ꯫ ꯃꯥꯅꯤ, ꯉꯥꯎꯕꯤꯅꯤ, ꯉꯥꯎꯕꯤ꯫ ꯑꯗꯣ ꯇꯥꯆꯧ, ꯑꯩꯅꯦ ꯉꯥꯎꯕꯤꯒ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯁꯨꯝ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯀꯣꯏꯔꯨꯒꯦꯀꯣ." "ꯌꯥꯔꯣꯏ, ꯆꯠꯀꯦ ꯍꯥꯏꯔꯕꯁꯨꯅꯦ ꯅꯅꯝꯃꯁꯤꯡ ꯍꯧꯔꯒ ꯆꯠꯂꯨ." "ꯇꯜꯂꯦ, ꯑꯉꯥꯡ ꯅꯠꯇꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯀꯩꯒꯤꯅꯣ ꯇꯥꯆꯧ ꯍꯣꯏꯅ ꯑꯩꯁꯦ ꯁꯨꯝ ꯐꯥꯖꯤꯟ ꯄꯨꯁꯤꯜꯂꯒ ꯊꯝꯂꯤꯕꯁꯤꯕꯣ? ꯑꯩꯁꯦ ꯌꯨꯝꯒ ꯑꯃꯠꯇ ꯄꯥꯜꯂꯅꯨ ꯍꯥꯏꯔꯣ? ꯃꯤ ꯑꯩꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯤ." ꯃꯆꯟꯅꯨꯄꯤꯅ ꯍꯥꯏꯗꯣꯛꯂꯛꯏꯕ ꯋꯥ ꯑꯗꯨꯗ ꯃꯕꯨꯡ ꯑꯍꯨꯝ ꯑꯗꯨ ꯋꯥ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯧ ꯑꯍꯨꯝ ꯑꯗꯨꯁꯨ ꯍꯦꯟꯖꯤꯜꯂꯛꯏ꯫ "ꯆꯠꯁꯅꯨꯗ, ꯀꯩꯗꯧꯔꯒꯦ? ꯁꯨꯝ ꯃꯤꯅ ꯑꯉꯥꯎꯕꯤꯗꯧꯅ ꯈꯟꯈ꯭ꯔꯅꯤꯌꯦ꯫ ꯐꯥꯖꯤꯟ ꯄꯨꯁꯤꯜꯂꯒ ꯊꯝꯂꯕꯗꯤ ꯀꯩꯁꯨ ꯇꯧꯔꯨꯏ ꯅꯆꯟꯅꯨꯄꯤ ꯑꯁꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯧꯁꯤꯡ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯅꯨꯖꯥꯁꯨ ꯊꯣꯛꯂꯛꯂꯤ꯫ ꯃꯥꯅ ꯈꯔ ꯊꯣꯛꯂꯛꯄꯗ ꯆꯥꯎꯔꯦꯟꯅ ꯇꯨꯔꯦꯜꯂꯣꯝꯗ ꯆꯠꯄ ꯑꯗꯨ ꯍꯦꯛ ꯎꯔꯨꯔꯤ꯫ ꯑꯗꯨ ꯎꯕꯗ ꯅꯨꯖꯥ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯑꯁꯤꯗꯤ ꯑꯩꯁꯨ ꯃꯇꯨꯡ ꯏꯟꯅꯒꯦ ꯈꯪꯅꯤ꯫ ꯑꯩꯒꯤ ꯉꯥꯎꯕꯤꯁꯦ ꯄꯨꯔꯗꯤ ꯑꯃꯨꯛ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯅꯤꯁꯦ꯫ ꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯄꯨꯟꯗꯨꯅ ꯊꯅꯝꯂꯒꯦꯁꯨ ꯑꯃꯨꯛ ꯃꯤꯅ ꯄꯨꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯍꯣꯏꯗ, ꯈꯔ ꯆꯠꯂꯒ ꯃꯤꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯜꯂꯒ ꯂꯣꯏꯔꯦ."
ꯑꯁꯤ ꯍꯥꯏꯔꯒ ꯑꯀꯣꯏꯕ ꯑꯗꯨ ꯌꯦꯡꯂꯛꯏ꯫ ꯈꯔ ꯁꯣꯡꯕ ꯖꯒꯥ ꯑꯃꯗ ꯏꯔꯣꯏ ꯑꯗꯨ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯅꯨꯖꯥ ꯆꯥꯎꯔꯦꯟꯒꯤ ꯃꯇꯨꯡ ꯂꯥꯞꯇꯛꯅ ꯏꯟꯅꯔꯛꯂꯤ꯫ ꯆꯥꯎꯔꯦꯟ ꯇꯨꯔꯦꯟ ꯌꯧꯕꯒ ꯏꯁꯤꯡ ꯆꯦꯜꯂꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯈꯥꯗ ꯀꯨꯝꯗꯨꯅ ꯂꯩ꯫ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯅꯨꯖꯥꯗꯨ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯧꯔꯛꯏ꯫ ꯅꯪꯕꯨ ꯀꯩ ꯃꯤ ꯀꯧꯒꯦ? ꯆꯥꯎꯔꯦꯟꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯗꯨ ꯑꯗꯥ ꯀꯩꯝꯇ ꯍꯥꯏꯗꯕꯤ ꯑꯗꯨꯗ ꯐꯠ ꯇꯨꯡꯂꯣꯝꯗꯒꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯨꯖꯥ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯁꯥꯎꯅ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯥ? ꯑꯃꯨꯛ ꯀꯔꯤ ꯂꯧꯒꯦ ꯍꯥꯏꯕꯅꯣꯕ? ꯑꯩ ꯄꯤꯅꯤꯡꯉꯥꯏꯒ ꯌꯥꯎꯔꯛꯇꯦꯀꯣ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯨꯖꯥꯗꯨ ꯏꯀꯥꯏ ꯏꯀꯥꯏꯅ ꯍꯥꯏꯖꯔꯨꯕꯅꯤ꯫ ꯆꯥꯎꯔꯦꯟꯒꯤ ꯈꯣꯟꯗꯥ ꯑꯗꯨꯗ ꯀꯞꯂꯛꯂꯤ꯫ ꯑꯩꯗꯤ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯍꯪꯖꯔꯨꯕꯅꯤ, ꯀꯩꯁꯨ ꯑꯍꯦꯟꯕ ꯍꯥꯏꯕ ꯅꯠꯇꯦ, ꯀꯩꯁꯨ ꯂꯧꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯆꯥꯎꯔꯦꯟ ꯇꯨꯃꯤꯟꯅ ꯁꯣꯜꯂꯤ꯫ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ, ꯑꯣꯟꯊꯣꯛꯅ ꯍꯩꯅꯗꯦꯗ, ꯀꯦꯠꯁꯤꯟꯅꯈ꯭ꯔꯦꯗ꯫ ꯑꯣ, ꯅꯍꯥꯟ ꯅꯣꯡꯃ ꯏꯔꯣꯏ ꯂꯧꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇꯗꯤ ꯀꯌꯥ ꯀꯦꯠꯁꯤꯟꯅꯈꯤꯗꯕꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ꯫ ꯅꯨꯖꯥꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯏꯔꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯆꯥꯎꯔꯦꯟꯁꯨ ꯀꯩ ꯈꯜꯂꯨꯕꯅꯣ ꯈꯪꯗꯦ, ꯃꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯃꯥꯅ ꯂꯥꯛꯄꯗ ꯑꯃꯨꯛ ꯊꯦꯡꯅꯔꯤ ꯅꯨꯖꯥꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯉꯛꯅ꯫ ꯀꯩꯅꯣꯅꯦ, ꯑꯁꯤꯗ ꯑꯃꯨꯛ ꯀꯞ ꯂꯥꯎꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯅ ꯀꯩꯗꯧꯔꯖꯥꯠꯅꯣ, ꯉꯥꯎꯔꯖꯥꯠꯂꯅꯦ? ꯑꯁꯤ ꯈꯟꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ, ꯀꯩ ꯃꯥꯡꯈ꯭ꯔꯒꯦꯅꯦ? ꯑꯩꯒꯤ ꯉꯥꯎꯕꯤꯗꯣ ꯃꯥꯡꯈ꯭ꯔꯦ, ꯏꯃꯥꯅ ꯉꯥꯡꯂꯅꯤ, ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ, ꯑꯝꯇ ꯊꯤꯕꯤꯌꯣ, ꯁꯤꯗ ꯄꯨꯜꯂꯒ ꯊꯅꯝꯕꯅꯦ꯫ ꯀꯩꯅꯣ ꯉꯥꯎꯕꯤ ꯍꯥꯏꯕꯕꯣ? ꯏꯔꯣꯏꯗꯣ ꯑꯩꯅꯅꯦ ꯉꯥꯎꯕꯤꯑꯅ ꯀꯧꯕꯅꯦ꯫ ꯆꯥꯎꯔꯦꯟꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯅꯨꯖꯥꯗ ꯌꯦꯡꯂꯛꯏ꯫ ꯏꯔꯣꯏꯗꯨ ꯅꯨꯖꯥꯒ ꯆꯥꯎꯔꯦꯟꯒꯅ ꯊꯤꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯖꯥꯗꯤ ꯀꯞꯄ ꯇꯣꯛꯇ꯭ꯔꯤ꯫ ꯑꯗꯨ ꯎꯔꯒ ꯆꯥꯎꯔꯦꯟꯅ ꯂꯥꯎꯊꯠꯂꯛꯏ꯫ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ, ꯀꯞꯇꯕꯤꯗ ꯑꯗꯨꯝ ꯊꯤꯕ ꯌꯥꯗ꯭ꯔꯣ? ꯀꯞꯄꯒ ꯅꯪꯒꯤ ꯏꯔꯣꯏꯗꯣ ꯐꯪꯂꯣꯏꯌꯦ, ꯈꯪꯂꯕ꯭ꯔꯣ? ꯅꯨꯖꯥꯗꯨ ꯆꯥꯎꯔꯦꯟꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯦꯟꯅ ꯑꯗꯨꯝ ꯀꯞꯂꯛꯂꯤ꯫ ꯅꯣꯡꯃꯇ ꯃꯃꯥ ꯃꯄꯥ ꯃꯕꯨꯡꯁꯤꯡꯅ ꯑꯗꯨꯝꯅ ꯑꯃꯨꯛꯇ ꯉꯥꯡꯗ꯭ꯔꯤ꯫ ꯆꯥꯎꯔꯦꯟꯗꯨ ꯇꯧꯐꯝ ꯆꯥꯛꯐꯝ ꯈꯪꯗꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯁꯦ ꯌꯥꯔꯁꯦ, ꯑꯩ ꯅꯪꯒꯤ ꯉꯥꯎꯕꯤꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯁꯤꯡꯂꯒꯦꯀꯣ, ꯇꯣꯛꯂꯣ, ꯑꯩ ꯍꯩꯅꯗꯦ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨꯁꯦ, ꯂꯥꯛꯑꯣ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯁꯤ꯫ ꯅꯨꯖꯥꯒ ꯆꯥꯎꯔꯦꯟꯒꯗꯨ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯆꯥꯎꯔꯦꯟꯅ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯏꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯅꯨꯖꯥꯅ ꯍꯔꯥꯎꯅ ꯉꯥꯎꯕꯤ, ꯅꯪꯗꯤ ꯁꯤꯗ ꯂꯩꯔꯝꯂꯦꯗꯅ꯫ ꯏꯔꯣꯏꯗꯨ ꯆꯥꯎꯔꯦꯟꯒꯤ ꯌꯨꯝ ꯈꯪꯕꯅꯤꯅ ꯆꯥꯎꯔꯦꯟꯒꯤ ꯌꯨꯝꯗ ꯏꯔꯣꯏꯗꯨ ꯆꯥꯎꯔꯦꯟꯒꯤ ꯃꯌꯨꯝ ꯈꯪꯕꯅꯤꯅ ꯆꯥꯎꯔꯦꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯎꯔꯦꯟꯁꯨ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯅꯨꯖꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ, ꯉꯥꯎꯕꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ, ꯀꯩꯒꯤ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯔꯤꯅꯣ ꯍꯥ? ꯅꯨꯖꯥꯗꯨ ꯉꯥꯡꯗꯅ ꯆꯠꯈꯤ꯫ ꯆꯥꯎꯔꯦꯟꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯅꯠꯇ꯭ꯔꯕꯁꯨ ꯆꯥꯎꯔꯦꯟꯒ ꯅꯨꯖꯥꯒꯗꯨ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯀꯧꯅ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯊꯔꯣꯗꯨ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔꯒ ꯈꯠꯅꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯁꯥꯎꯅ ꯉꯥꯡꯗꯅ ꯆꯪꯂꯛꯏ꯫ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯗꯤ ꯃꯈꯣꯏꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯔꯁꯨ ꯇꯧ ꯍꯥꯏꯕꯅꯤꯗ꯫ ꯑꯣꯏꯔꯣꯏ, ꯀꯗꯥꯏꯗꯒꯤꯅꯦ ꯄꯤꯔꯨꯕꯅꯣ ꯈꯪꯗꯦ, ꯂꯧꯔꯝꯗꯥꯏꯗꯗꯤ ꯑꯃꯨꯛ ꯇꯣꯏꯕ, ꯁꯤꯡꯂꯝꯗꯥꯏꯗꯅꯅꯦ ꯃꯆꯤꯟ ꯈꯨꯀꯜ ꯑꯃ꯫ ꯏꯕꯣꯍꯜꯅ ꯅꯪꯅꯅꯦ ꯉꯥꯡꯗꯅ ꯆꯪꯂꯛꯏꯕ ꯑꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯥ? ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯤꯅ ꯄꯩꯁꯥ ꯄꯨꯈ꯭ꯔꯒꯅꯦ, ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩ ꯊꯧꯕ ꯆꯠꯂꯒ ꯈꯠꯅꯔꯒꯅꯦ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯗꯨ ꯇꯧꯔꯕ꯭ꯔꯣ? ꯃꯤꯅꯅꯦ ꯐꯨꯔꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯪ꯫ ꯑꯩꯅꯦ ꯍꯟꯗꯛꯇꯤꯅꯦ ꯅꯪꯉꯣꯟꯗꯅꯦ ꯄꯩꯁꯥꯒ ꯑꯃꯠꯇ ꯁꯤꯟꯅꯔꯔꯣꯏꯀꯣ, ꯑꯗꯨꯒ ꯁꯅꯥ ꯆꯥꯕ ꯆꯠꯄꯁꯨ ꯇꯣꯛꯂꯅꯤ꯫ ꯃꯃꯥ, ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯌꯨꯅꯦ, ꯍꯟꯊꯅ ꯌꯦꯡꯒꯅꯨ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯂꯧꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯀꯩꯁꯨ ꯊꯧꯔꯨꯅꯨꯅꯦ, ꯂꯩꯔ ꯁꯤꯡꯖꯔꯛꯑꯁꯅꯨ, ꯂꯩꯇ꯭ꯔꯦ ꯂꯩꯔꯕ ꯀꯥꯟꯗꯅꯦ ꯄꯤꯖꯔꯛꯁꯅꯤꯀꯣ꯫ ꯊꯧꯗ꯭ꯔꯗꯤꯅꯦ ꯁꯤꯡꯂꯛꯑꯅꯤ, ꯑꯗꯣ ꯁꯤꯡꯂꯛꯇ꯭ꯔꯗꯤ ꯇꯣꯛ, ꯅꯪꯁꯨꯅꯦ ꯄꯤꯔꯨꯔꯅꯨ ꯀꯩꯅꯣ꯫ ꯃꯄꯨꯔꯣꯏꯕꯅ ꯁꯧꯒꯠꯂꯛꯄ ꯑꯗꯨꯗ ꯊꯔꯣꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯕꯨꯡ ꯌꯥꯏꯃ ꯑꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯂꯛꯏ꯫ ꯀꯔꯤꯅꯣ ꯑꯃꯁꯤꯅ ꯑꯃꯨꯛ ꯁꯥꯎꯔꯒ ꯂꯥꯛꯏꯕꯁꯤꯅ, ꯑꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯌꯥꯏꯃꯅ, ꯇꯥꯆꯧ, ꯑꯇꯣꯝꯕ, ꯅꯣꯏ ꯑꯝꯇ ꯊꯣꯛꯂꯛꯑꯣ꯫ ꯏꯕꯣꯍꯟꯅ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯪꯅ ꯑꯃꯨꯛ ꯀꯅꯥꯒ ꯈꯟꯅꯔꯛꯑꯒꯦ ꯍꯥ? ꯅꯣꯏꯁꯤꯗꯤꯀꯣ꯫ ꯀꯩꯗꯧꯔꯒꯦ ꯇꯌꯥꯏ? ꯏꯃꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯔꯦ꯫ ꯃꯕꯨꯡ ꯌꯥꯏꯃꯅ ꯁꯥꯎꯕꯒꯤ ꯃꯔꯝꯗꯤ ꯅꯨꯖꯥꯗꯤ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯏꯃꯥ, ꯕꯕꯥ, ꯇꯥꯆꯧ, ꯑꯇꯣꯝꯕ, ꯅꯣꯏ ꯂꯣꯏꯅ ꯇꯥꯎ꯫ ꯑꯩꯈꯣꯏꯅꯗꯤ ꯏꯆꯟꯁꯦ ꯃꯇꯣꯝꯇ ꯌꯥꯎꯕꯅꯤ ꯍꯥꯏꯗꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯔꯤ, ꯑꯗꯨꯒ ꯌꯦꯡꯉꯣ, ꯃꯥꯅ ꯑꯩꯈꯣꯏꯒ ꯌꯥꯅꯈꯤꯗꯕ, ꯑꯩꯕꯨ ꯁꯥꯊꯤꯅ ꯐꯨꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯈꯪꯅ ꯂꯩꯔꯝꯃꯤꯅꯤ꯫ ꯃꯌꯥꯝꯗꯨ ꯅꯨꯖꯥꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯑꯇꯣꯝꯕꯅ,
ꯑꯗꯨꯗꯤ ꯐꯨꯔꯨꯁꯤꯔ ꯇꯌꯥꯏ? ꯑꯆꯧꯕꯅ ꯌꯥꯔꯣꯏ ꯐꯨꯕ ꯅꯪꯁꯨ ꯅꯍꯥꯟꯃꯨꯛꯀꯤꯗꯣ ꯑꯩꯗꯤꯅꯦ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯊꯔꯣꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯥꯁꯥ ꯇꯣꯛꯂꯣ ꯅꯈꯣꯏꯅꯦ ꯃꯤ ꯐꯨꯕ ꯐꯨꯗꯕꯒꯤ ꯋꯥꯗꯣ ꯌꯦꯡꯉꯣ ꯅꯆꯟꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯑꯗꯨꯒꯅꯦ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯑꯣꯟꯁꯤꯟꯅꯕꯗꯤꯅꯦ ꯏꯃꯥ ꯄꯥꯝꯗꯦ ꯃꯥꯒꯤꯅꯦ ꯑꯃꯨꯛ ꯂꯥꯎꯊꯠꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯏꯃꯥꯅꯦ ꯑꯔꯨꯝ ꯂꯥꯏ ꯍꯧꯒꯦ ꯇꯧꯏ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯇꯤꯡꯉꯛ ꯌꯦꯡꯅꯔꯛꯏ ꯏꯕꯣꯍꯜꯗꯨ ꯃꯈꯣꯏ ꯃꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯨꯝꯁꯤꯗ ꯃꯄꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯍꯥꯏꯕ ꯑꯁꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯈꯪꯗ꯭ꯔꯤꯕꯁꯦ ꯏꯃꯨꯡ ꯑꯁꯦ ꯊꯛ ꯈꯥ ꯅꯥꯏꯅ ꯆꯠꯁꯤꯀꯣ ꯑꯩꯅ ꯌꯨꯝꯁꯤꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯅꯤ ꯑꯩꯅ ꯍꯥꯏꯕ ꯄꯨꯝꯕ ꯇꯧꯒꯗꯕꯅꯤ ꯑꯩ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤꯀꯣ ꯅꯨꯖꯥꯗꯨ ꯃꯣꯃꯣ ꯅꯣꯛꯆꯔꯛꯏ ꯊꯔꯣꯗꯨ ꯋꯥꯈꯜ ꯈꯟꯊꯔꯛꯂꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯃꯁꯨ ꯅꯠꯇꯦ ꯏꯕꯣꯍꯜꯗ ꯂꯩꯔꯛꯄꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯂꯩꯔꯛꯈꯤꯕꯅꯤ ꯋꯥꯔꯝꯕ ꯃꯤꯅ ꯑꯃꯨꯛꯇꯪꯗ ꯈꯪꯅꯨꯡ ꯅꯨꯡꯉꯥꯏꯔꯛꯄ ꯑꯁꯤ ꯊꯔꯣ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯆꯥꯎ ꯑꯔꯝ ꯀꯥꯈꯤꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅꯁꯨ ꯂꯩꯇ ꯂꯥꯏꯔꯁꯤꯡꯕꯨ ꯃꯥꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯈꯟꯈꯤꯕꯅꯤ ꯃꯆꯥꯁꯤꯡꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯈꯪꯂꯛꯇꯕꯒꯤ ꯃꯇꯤꯛ ꯃꯤ ꯑꯃꯠꯇ ꯎꯁꯤꯠꯂꯝꯗꯦ ꯏꯕꯣꯍꯜꯁꯨ ꯃꯁꯤ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕꯅꯤ ꯉꯁꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥ ꯅꯤꯉꯣꯟꯒꯤ ꯋꯥꯐꯝ ꯂꯥꯛꯄ ꯑꯁꯤꯗ ꯏꯕꯣꯍꯜꯗꯨ ꯋꯥ ꯉꯥꯡꯂꯛꯂꯤ ꯃꯈꯣꯏ ꯄꯨꯝꯕꯁꯨ ꯃꯆꯟꯒꯤ ꯈꯜꯂꯛꯄꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯍꯌꯦꯡ ꯃꯤꯒꯤ ꯏꯃꯨꯡꯗ ꯂꯩꯈꯤꯒꯗꯕ ꯃꯆꯟꯒꯤ ꯈꯟꯕꯗ ꯑꯐꯕ ꯅꯨꯄꯥ ꯄꯥꯝꯂꯛꯂꯤ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯔꯛꯇ꯭ꯔꯤ ꯏꯕꯣꯍꯜ ꯂꯥꯛꯇꯨꯅ ꯅꯤꯡꯊꯤꯅ ꯐꯖꯅ ꯍꯥꯏꯔꯔꯤ ꯃꯆꯥ ꯅꯤꯉꯣꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯂꯩꯃꯇꯣꯟꯒꯤ ꯃꯐꯝꯗ ꯂꯩꯃꯇꯣꯟꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯛꯂꯝꯃꯤ ꯍꯥꯟꯅ ꯁꯥꯎꯅꯈꯤꯕ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯂꯩꯔꯕꯁꯨ ꯃꯆꯥ ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯉꯥꯏ ꯁꯦꯟ ꯑꯣꯏꯅꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯃꯨꯡ ꯑꯅꯤ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯣꯏꯅꯔꯛꯂꯝꯃꯤ ꯅꯨꯖꯥ ꯑꯃꯗꯤ ꯆꯥꯎꯔꯦꯟꯕꯨ ꯃꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯂꯝꯃꯤ ꯊꯔꯣ ꯑꯆꯝꯕ ꯄꯨꯟꯁꯤ ꯑꯃꯗ ꯑꯗꯨꯒ ꯊꯔꯣꯁꯨ ꯑꯆꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯑꯆꯥꯎ ꯑꯔꯝꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏ ꯄꯨꯝꯕ ꯄꯥꯟꯈꯤꯔꯝꯃꯤ